ꯊꯃꯣꯏ ꯑꯃꯅ ꯊꯃꯣꯏ ꯑꯃꯒꯤ ꯃꯄꯥꯎ ꯈꯪꯅꯤꯡꯂꯛꯄꯗ ꯊꯃꯣꯏ ꯑꯃꯅ ꯊꯃꯣꯏ ꯑꯃꯒꯤ ꯑꯁꯦꯡꯕ ꯊꯦꯛꯅ ꯅꯧꯅ ꯅꯥꯈꯣꯏꯅꯅ ꯆꯠꯈꯤꯕ ꯄꯥꯎꯈꯨꯝꯗ ꯃꯌꯦꯛ ꯁꯦꯡꯗꯕ ꯃꯥꯟꯈꯤꯕꯁꯨ ꯌꯥꯎꯈꯤ ꯇꯥꯛꯂꯤ ꯃꯇꯤꯛ ꯄꯥꯎꯈꯨꯝ ꯊꯣꯏꯅꯗꯨ ꯃꯃꯜ ꯀꯥꯍꯜꯂꯤ ꯈꯟ ꯒꯝ ꯊꯣꯛꯈ꯭ꯔꯒ ꯐꯤꯔꯦꯞꯄꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄ ꯑꯣꯏꯅ ꯉꯥꯏꯈꯤ ꯑꯃꯗꯨꯁꯨ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗꯨꯗꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ ꯑꯅꯤꯃꯛꯇꯣ ꯌꯦꯛꯅꯕꯒꯨꯝ ꯋꯥ ꯉꯥꯡꯅꯈꯤꯗ꯭ꯔꯦ ꯇꯥꯝꯅꯥꯅ ꯁꯥꯎꯕꯒꯤ ꯉꯥꯡꯗꯕꯅꯤ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥ ꯁꯥꯎꯈ꯭ꯔꯦ ꯀꯤꯕꯒꯤ ꯉꯥꯡꯗꯕꯅꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗ ꯌꯦꯁ ꯍꯥꯏꯗꯨꯅ ꯏꯌꯥꯡ ꯌꯥꯡꯅꯁꯨ ꯄꯥꯎꯈꯨꯝ ꯀꯔꯝꯕꯤꯔꯨꯅꯤ ꯌꯥꯅꯤꯡꯗꯕꯁꯨ ꯑꯣꯏꯗꯦ ꯌꯥꯅꯤꯡꯉꯤꯁꯨ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯈꯤꯇꯪ ꯊꯨꯃꯟꯕꯒꯨꯝ ꯕ꯭ꯔꯦꯛ ꯃꯁꯥꯅ ꯐꯥꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯊꯃꯣꯏꯗ ꯂꯩꯕꯗꯨꯗꯤ ꯈꯪꯍꯟꯈꯤꯕꯅꯤ ꯃꯌꯦꯛ ꯁꯦꯡꯗꯦ ꯃꯃꯜ ꯀꯥꯍꯜꯂꯤ ꯍꯥꯏꯅ ꯑꯃꯗꯨꯅ ꯁꯥꯎꯖꯕ ꯈꯛꯇꯅꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯗꯨꯀꯥꯟ ꯑꯃꯗ ꯈꯥꯝꯃꯤ ꯇꯥꯝꯅꯥꯅ ꯍꯪꯉꯤ ꯀꯔꯤ ꯑꯃꯨꯛ ꯂꯩꯗ ꯋꯥꯠꯂꯤꯒꯦ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯊꯛꯅꯕ ꯑꯃꯃꯝ ꯂꯩꯈꯤꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯥꯎꯔꯝꯗꯦ ꯍꯥꯏꯔꯁꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯂꯩꯔꯛꯀꯦ ꯍꯩꯒꯗ꯭ꯔꯅꯦ ꯑꯩꯅ ꯍꯩꯇꯕ ꯂꯩꯇꯦ ꯀꯨꯝꯊꯔꯛꯂꯒ ꯗꯨꯀꯥꯟꯗꯨꯗ ꯆꯪꯉꯤ ꯃꯅꯥꯛꯇ ꯁꯦꯜ ꯍꯟꯕ ꯉꯥꯏꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯄꯝꯃꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯅꯨꯄꯥꯗꯣ ꯂꯦꯡꯖꯨꯝꯗ ꯈꯤꯇꯪ ꯊꯦꯡꯂꯒ ꯏꯟꯊꯣꯛꯈꯤ ꯈꯔ ꯂꯥꯏꯗꯦ ꯇꯥꯝꯅꯥꯁꯦ ꯁꯄ꯭ꯔꯥꯏꯠ ꯂꯩꯒꯗ꯭ꯔꯥ ꯏꯕꯦꯝꯃ ꯄꯦꯞꯁꯤ ꯈꯛ ꯉꯥꯏꯔꯦ ꯑꯌꯤꯡꯕꯔꯥ ꯃꯥꯅꯤ ꯀꯦꯟꯒꯤꯗꯣ 5 ꯄꯤꯕꯤꯔꯣ ꯑꯃꯗ 60 ꯄꯤꯕꯗꯣ ꯄꯤꯔꯛꯑꯒꯦ ꯍꯣꯏ ꯄꯤꯔꯛꯏ ꯇꯥꯝꯅꯥꯁꯨ 500 ꯆꯞꯄꯤ ꯑꯃ ꯗꯨꯀꯥꯟꯗꯨꯗ ꯊꯥꯗꯩ ꯁꯦꯜ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯃꯄꯨꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯁꯦꯜ ꯍꯥꯟꯅ ꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯅꯨꯄꯥꯗꯨ ꯃꯁꯛ ꯃꯇꯧ ꯏꯅꯥꯞ ꯅꯥꯞꯄꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯄꯣꯁ ꯑꯗꯨꯝ ꯇꯥꯏ ꯇꯥꯝꯅꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯏ ꯃꯤꯆꯥꯟꯅꯔꯨꯏ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯕꯒꯨꯝ ꯅꯥꯔꯨꯝꯃꯥꯏꯗ ꯃꯈꯨꯠꯅ ꯃꯥꯔꯒ ꯑꯃꯨꯛ ꯂꯩꯊꯣꯔꯛꯏ ꯕꯤꯀꯤꯅ ꯁ꯭ꯋꯥꯏꯗꯩ ꯑꯣꯏꯕꯤꯔꯕ ꯇꯥꯝꯅꯥꯁꯨ ꯃꯉꯣꯟꯗ ꯋꯥꯔꯤ ꯍꯦꯛ ꯁꯥꯖꯤꯜꯂꯛꯄꯗ ꯏꯉꯛꯉꯛꯎꯏ ꯅꯠꯇꯦ ꯑꯣ ꯑꯩꯅ ꯁꯣꯝꯁꯦ ꯍꯥꯟꯅ ꯀꯔꯥꯏꯗꯅꯣꯝ ꯎꯈ꯭ꯔꯦ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤꯗ ꯀꯔꯥꯏꯗ ꯕꯤꯀꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕ ꯁꯥꯔꯛꯏ ꯀꯥꯏ ꯀꯥꯟꯗꯅꯣ ꯀꯥꯎꯔꯦ ꯑꯦꯅꯤꯋꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯣ ꯁꯛ ꯐꯖꯕ ꯃꯤꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯑꯗꯨꯝ ꯁꯛꯇꯝ ꯆꯤꯟꯐꯥ ꯄꯨꯕꯅꯦ ꯑꯗꯨꯅꯅꯤ ꯃꯥꯏꯟ ꯇꯧꯕꯤꯅꯨꯀꯣ ꯗꯥꯏꯔꯦꯛ ꯍꯥꯏꯔꯦꯅ ꯐꯖꯩ ꯍꯥꯏꯕꯗ ꯁꯥꯎꯕꯕꯨ ꯀꯅꯥ ꯂꯩꯔꯝꯅꯤ ꯇꯥꯝꯅꯥꯁꯨ ꯅꯨꯡꯗ ꯍꯔꯥꯎꯔꯝꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯥꯎꯗꯦꯗ ꯒꯥꯔꯤ ꯃꯅꯨꯡꯗꯩ ꯅꯨꯄꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯁꯠ ꯀꯨꯝꯊꯔꯛꯂꯝꯃꯤ ꯊꯣꯡꯒꯗꯣ ꯃꯥ ꯀꯨꯝꯊꯔꯛꯂꯤ ꯍꯥꯏꯕ ꯈꯪꯅꯕ ꯃꯈꯣꯜ ꯈꯔ ꯊꯣꯛꯅ ꯒꯞ ꯂꯥꯎ ꯊꯤꯡꯖꯤꯜꯂꯝꯃꯒ ꯆꯪꯁꯤꯜꯂꯛꯏ ꯅꯛꯅ ꯂꯦꯞꯄꯤꯕ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇꯣ ꯁꯠ ꯁꯝꯃꯒ ꯆꯤꯡꯊꯣꯔꯛꯂꯒ ꯃꯥꯒꯤ ꯅꯥꯛꯇ ꯂꯦꯞꯃꯤꯟꯅꯩ ꯏꯉꯥꯎꯕꯨ ꯉꯥꯎꯔꯨꯔꯦ ꯅꯨꯡꯁꯤꯕꯗꯤ ꯈꯪꯕ ꯅꯨꯡꯁꯤ ꯏꯔꯥꯡꯗꯤ ꯍꯩꯖꯗꯕ ꯈꯝꯕꯟꯕ ꯃꯑꯣꯡꯁꯨ ꯈꯪꯖꯗꯕ ꯅꯨꯄꯤꯁꯦ ꯈꯣꯟꯗꯨ ꯌꯥꯛꯅ ꯀꯩꯅꯣ ꯐꯤꯔꯦꯞꯄꯅ ꯂꯩꯗꯧ ꯂꯣꯏꯔꯕꯣ ꯍꯜꯂꯁꯤ ꯂꯥꯛꯃꯟꯗꯦꯅ ꯀꯣꯜ ꯇꯧꯔꯛꯏ ꯕꯤꯀꯤꯁꯨ ꯃꯥꯒꯤ ꯁꯦꯜ ꯂꯧꯔꯒ ꯆꯠꯈꯤ ꯇꯥꯝꯅꯥꯁꯨ ꯌꯦꯡꯂꯨꯏ ꯅꯨꯄꯥꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯑꯣꯏꯔꯦ ꯈꯣꯏꯗꯧ ꯊꯤꯠꯄ ꯃꯃꯤꯠ ꯈꯥꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯁꯤꯜꯂꯤ ꯅꯨꯄꯥꯗꯨꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯤꯠꯌꯦꯡꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯏ ꯍꯥꯏꯕꯕꯨ ꯇꯥꯝꯅꯥꯗ ꯚꯥꯏꯒ ꯇꯧꯁꯤꯜꯂꯝꯃꯤ ꯐꯤꯕꯝ ꯈꯤꯇꯪ ꯂꯦꯡꯉꯤ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯚꯥꯏꯒ ꯇꯧꯁꯤꯟꯈꯤ ꯃꯈꯣꯏꯒꯤ ꯄꯣꯠꯇꯨ ꯁꯦꯜꯗꯨꯁꯨ ꯄꯨꯜꯂꯞꯅ ꯄꯤꯔꯛꯂꯦ ꯑꯗꯩ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ ꯇꯥꯝꯅꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯇꯥꯗ꯭ꯔꯅꯦ ꯈꯨꯝꯃꯨꯗꯦ ꯒꯥꯔꯤ ꯊꯧꯔꯤ ꯇꯥꯝꯅꯥꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ ꯃꯥꯅ ꯑꯩꯁꯦ ꯀꯗꯥꯏꯗꯅꯣꯝ ꯎꯈ꯭ꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯃꯁꯛ ꯐꯖꯕ ꯉꯥꯡꯉꯛꯏꯕ ꯋꯥꯗꯣ ꯇꯥꯗꯅꯕ ꯍꯥꯏꯅ ꯁꯦꯂꯔꯗꯣ ꯉꯪꯈꯠꯂꯛꯏ ꯒꯥꯔꯤꯗꯨꯁꯨ ꯍꯦꯟꯒꯠꯅꯕ ꯍꯣꯔꯟ ꯍꯧꯅ ꯈꯣꯡꯀꯠꯂꯛꯂꯝꯃꯤ ꯃꯑꯣꯡꯗꯨꯗ ꯀꯤꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯤ ꯌꯥꯝ ꯊꯨꯅ ꯍꯣꯡꯉꯛꯏꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯥꯁꯦ ꯎꯔꯝꯗꯦ ꯇꯥꯝꯅꯥꯁꯨ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯆꯤꯟꯕꯥꯎ ꯐꯥꯎ ꯐꯣꯠꯆꯤꯟꯈ꯭ꯔꯦ ꯒꯦꯠ ꯃꯄꯥꯗꯨꯗ ꯕ꯭ꯔꯦꯛ ꯈꯪꯄꯥ ꯐꯥꯏ ꯎꯞꯊꯨꯔꯒ ꯇꯨꯒꯤ ꯇꯧꯏ ꯇꯥꯝꯅꯥꯗꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ ꯀꯟꯅ ꯀꯧꯏ ꯁꯦꯂꯨꯡꯕ ꯈꯨꯝꯕꯤꯔꯛꯇꯦ ꯁꯨꯃꯥꯡꯗ ꯖꯔ ꯊꯧꯖꯤꯜꯂꯛꯏ ꯈꯥꯝꯃꯤ ꯁꯠ ꯀꯨꯝꯊꯔꯒ ꯃꯅꯨꯡ ꯆꯪꯈꯤ ꯇꯥꯝꯅꯥꯁꯨ ꯏꯁꯥꯎ ꯁꯥꯎꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯏ ꯅꯨꯄꯥꯗꯨꯗ ꯇꯥꯏꯅꯕꯅ ꯉꯝꯍꯧꯗꯕꯩ ꯒꯥꯔꯤꯗꯨꯗ ꯃꯈꯣꯡꯅ ꯊꯣꯛꯂ ꯀꯥꯎꯁꯤꯜꯂꯤ ꯅꯪꯒꯤ ꯅꯄꯥꯁꯦ ꯌꯥꯝ ꯍꯥꯎꯇꯦꯍꯦ ꯅꯪꯒꯤ ꯅꯔꯥꯜꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯏ ꯀꯥꯏ ꯍꯥꯏꯔꯝꯃꯒ ꯃꯅꯨꯡꯂꯣꯝꯗ ꯆꯪꯉꯛꯏ ꯐꯝꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯄꯦꯞꯁꯤꯗꯣ ꯑꯃꯃꯝ ꯌꯦꯜꯂꯛꯏ ꯇꯤꯂꯣꯗꯤ ꯂꯩꯔꯝꯗꯦ ꯇꯥꯝꯅꯥꯅ ꯑꯃ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯏꯅꯦꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯨꯟꯖꯣꯅ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯌꯧꯔꯛꯈꯤꯒꯦꯅ ꯆꯠꯈꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯃꯥ ꯂꯥꯛꯀꯥꯟꯗ ꯄꯤꯊꯛꯑꯁꯦ ꯁꯤꯁꯤꯅ ꯃꯥꯒꯤꯁꯨ ꯂꯩꯔꯛꯄꯅꯤ ꯍꯥꯏꯔꯒ ꯄꯦꯞꯁꯤꯗꯨ ꯆꯥꯛꯈꯨꯝꯒꯤ ꯐ꯭ꯔꯤꯖꯇ ꯍꯥꯞꯅꯕ ꯆꯪꯉꯛꯄꯗ ꯅꯨꯄꯥꯗꯨ ꯏꯁꯤꯡ ꯊꯛꯂꯒ ꯐ꯭ꯔꯤꯖ ꯃꯈꯣꯡꯗ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯒ ꯐ꯭ꯔꯤꯖꯇꯣ ꯍꯥꯡꯗꯣꯛꯂꯒ ꯄꯦꯞꯁꯤꯗꯣ ꯍꯥꯞꯆꯤꯜꯂꯤ
ꯂꯩꯊꯣꯔꯛꯄꯗ ꯐ꯭ꯔꯤꯖ ꯃꯈꯨꯝꯗꯨꯒ ꯃꯁꯥꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯄꯥꯏꯔꯒ ꯊꯠꯆꯤꯜꯂꯛꯏ꯫ ꯅꯨꯄꯥꯁꯤꯅ ꯇꯥꯝꯅꯥꯒꯤ ꯂꯝꯕꯤ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯉꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯅꯝ ꯈꯤꯇꯪ ꯄꯣꯟꯊꯔꯛꯏ꯫ ꯑꯩꯒꯤ ꯈꯨꯄꯥꯛ ꯃꯅꯨꯡꯗ ꯂꯩꯅꯤꯡꯕ꯭ꯔꯥ? ꯅꯅꯤꯡ ꯇꯝꯍꯟꯗꯕꯤꯗ ꯂꯩꯒꯦꯔꯥ? ꯇꯤꯡꯉꯛ ꯌꯦꯡꯉꯒ ꯂꯩ ꯃꯤꯍꯨꯜ ꯐꯥꯖꯤꯜꯂꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯒꯤ ꯃꯃꯥꯏ ꯃꯄꯥ ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯂꯒ ꯅꯅꯤꯡ ꯇꯝꯅ ꯂꯩꯍꯟꯕ ꯂꯩꯍꯟꯗꯕ ꯑꯩꯒꯤ ꯃꯈꯥ ꯄꯣꯜꯂꯛꯀꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯗ ꯗꯞ ꯌꯥꯝ ꯇꯧꯅꯤꯡꯗꯦ ꯑꯩ꯫ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯃꯉꯣꯟꯗꯒꯤ ꯑꯌꯥꯕ ꯑꯝꯇ ꯂꯧꯔꯛꯈꯤꯒꯦ ꯍꯥꯏꯕ ꯐꯤꯕꯝꯗꯣ ꯇꯥꯅꯤꯡꯕ꯭ꯔꯥ ꯅꯪ? ꯇꯥꯝꯅꯥꯁꯤ ꯂꯥꯏꯗꯕꯅꯤ꯫ ꯐꯤꯔꯦꯞꯄꯒꯤ ꯃꯈꯣꯡꯗꯨꯗ ꯆꯕꯦꯠ ꯅꯦꯠꯁꯤꯜꯂꯤ꯫ ꯑꯃꯗꯨꯁꯨ ꯁꯨꯛꯂꯒ ꯈꯥꯡꯉꯤ꯫ ꯁꯥꯊꯤꯕ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯋꯥꯔꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯅ ꯑꯣꯏꯅ ꯅꯩꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯟꯖꯥꯎ ꯑꯆꯧꯕ ꯁꯣꯛꯅꯕꯗ ꯅꯨꯄꯥꯅ ꯄꯥꯡꯒꯜꯅ ꯌꯦꯛꯅꯕ ꯃꯥꯏꯊꯤꯕ ꯄꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯤꯅ ꯂꯧꯁꯤꯡꯅ꯫ ꯅꯄꯥꯡꯒꯜ ꯐꯔꯦ ꯀꯥꯏꯅ ꯅꯪꯅꯒ ꯉꯝꯕꯅꯤ ꯁꯤꯔꯕ? ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯨꯁꯨ ꯃꯆꯤꯟ ꯃꯦꯜꯂ ꯈꯥꯡꯍꯧꯏ꯫ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ! ꯃꯈ꯭ꯋꯥꯡ ꯑꯃꯨꯛ ꯃꯦꯠꯂꯒ ꯉꯁꯥꯏ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯀꯣꯏꯅꯈꯤꯗꯅꯅꯦ ꯄ꯭ꯔꯕꯞ ꯆꯤꯡꯁꯤꯜꯂꯒ ꯊꯝꯍꯧꯗ ꯌꯥꯔꯣꯏꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯃꯆꯤꯡ ꯃꯁꯣꯟꯁꯤꯒ ꯑꯩꯅ ꯀꯜꯂꯛꯅꯕ ꯗꯦꯠ ꯑꯃꯨꯛ ꯆꯠꯈꯤ ꯂꯩꯔꯝꯗꯅꯀꯣ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯦ ꯑꯦꯔꯣꯟꯁꯨ꯫ ꯉꯜꯂꯤꯉꯩ ꯉꯥꯏꯍꯥꯛꯇꯤ ꯃꯥꯒꯤ ꯃꯊꯧ ꯈꯔ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯒ ꯈꯔꯅ ꯀꯣꯝꯊꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯗ ꯁ꯭ꯇꯥꯐ ꯑꯃ ꯑꯅꯤꯗꯨꯒ ꯋꯥꯆꯣꯏ ꯉꯥꯛꯁꯨ ꯁꯨꯅꯩ꯫ ꯕꯣꯔꯤꯁ ꯎꯔꯒ ꯑꯦꯔꯣꯟꯗꯤ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯉꯁꯥꯏ ꯂꯤꯟꯊꯣꯏꯒꯤ ꯃꯁꯛꯇꯨꯅꯁꯨ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯊꯣꯏꯅ ꯗ꯭ꯌꯨꯇꯤ ꯁꯦꯗꯨꯜꯁꯦ ꯆꯦꯟꯖ ꯇꯧꯔꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯗ꯫ ꯅꯥꯏꯠ ꯁꯤꯞ ꯍꯧꯖꯤꯛ ꯄꯨꯜꯂꯤꯁꯤꯒ ꯄꯨꯜꯂꯒ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯊꯕꯥꯅ ꯑꯗꯨꯗꯤ ꯅꯣꯡꯃ ꯄꯨꯂꯞ ꯄꯨꯜꯂꯒ ꯇꯥꯕꯁꯨ ꯌꯥꯎꯔꯛꯀꯅꯤꯗ꯫ ꯑꯦꯔꯣꯟꯅ ꯐꯤꯔꯦꯞꯄꯗꯨꯕꯨ ꯅꯥꯏꯠ ꯇꯥꯏ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ, ꯀꯔꯥꯏ ꯂꯩꯈ꯭ꯔꯒꯦ? ꯃꯌꯥꯝꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯁꯣꯅꯤꯀꯥ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯕꯣꯔꯤꯁ ꯍꯩꯅꯗꯕ ꯎꯠꯂꯛꯏ꯫ ꯊꯣꯏꯅ ꯑꯗꯨ ꯎꯏ꯫ ꯕꯣꯔꯤꯁꯀꯤ ꯊꯃꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯨꯒꯥꯏꯔꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯊꯣꯏꯅ ꯁꯣꯅꯤꯀꯥ ꯅꯪꯗꯤ ꯅꯥꯔꯣꯟꯗ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅꯦ꯫ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯈꯤꯗꯧꯔꯦ ꯃꯤ ꯃꯆꯥꯗꯤ꯫ ꯕꯣꯔꯤꯁꯀꯤ ꯃꯃꯥꯡꯗ ꯍꯥꯏꯍꯟꯅꯤꯡꯗꯦ꯫ ꯕꯣꯔꯤꯁꯇ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯇꯥꯡ ꯆꯥꯕꯗ ꯁꯦꯡꯗꯣꯛꯅꯤꯡꯕꯅꯤ꯫ ꯑꯗꯨ ꯁꯦꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯃꯥꯁꯨ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯀꯥ ꯐꯣꯡꯍꯟꯅꯤꯡꯗꯕꯅꯤ꯫ ꯐꯥꯒꯤ ꯑꯣꯏꯅ ꯂꯛꯅꯒꯨꯝ꯫ ꯁꯣꯅꯤꯀꯥꯅ ꯊꯕꯛ ꯃꯐꯝꯗ ꯋꯥꯆꯣꯏ ꯄꯥꯝꯕꯁꯦ ꯊꯣꯏ ꯃꯉꯥꯏꯔꯦ꯫ ꯅꯨꯄꯥꯅꯗꯤ ꯀꯣꯏꯗ꯭ꯔꯕꯅꯤꯅ ꯁꯨꯝꯕ ꯀꯣꯏꯊꯤ ꯊꯤꯔ ꯂꯩꯔꯕꯅꯤ꯫ ꯅꯣꯛꯅ ꯊꯣꯏ ꯏꯀꯥꯏꯅꯕ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯐꯤल्मꯗꯒ ꯅꯦꯒꯦꯇꯤꯚ ꯔꯣꯜꯅ ꯍꯤꯔꯣꯏꯟꯗ ꯖꯦꯂꯁ ꯀꯥꯕꯒꯤ ꯍꯤꯔꯣꯒ ꯂꯥꯞꯅꯅꯕ ꯌꯥꯝ ꯁꯤꯟꯕꯤꯕꯗꯣ ꯃꯥꯜꯂꯤ ꯏꯕꯦꯝꯃ ꯅꯪꯀꯣ꯫ ꯊꯕꯥꯅ ꯌꯥꯔꯦ ꯋꯥꯆꯣꯏ ꯉꯥꯡꯅꯔꯅꯨ, ꯅꯕꯥꯅꯤꯅ ꯇꯧꯅꯕ ꯐꯥꯒꯤꯁꯦ ꯐꯨꯒꯥꯏꯅꯔꯛꯇꯧ ꯌꯥꯝ ꯃꯥꯜꯂꯤ꯫ ꯕꯣꯔꯤꯁꯅ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯊꯕꯥ, ꯅꯨꯄꯤꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯨꯄꯤꯃꯨꯛ ꯇꯧꯁꯤꯟꯅꯕ ꯍꯩꯕ ꯂꯩꯄꯣꯠꯇꯦꯗ꯫ ꯔꯥꯃꯥꯌꯟꯗꯐꯥꯎ ꯗ꯭ꯔꯧꯄꯗꯤꯅ ꯂꯣꯟꯅ ꯀꯔꯅꯗꯣ ꯃꯥꯏ ꯅꯨꯄꯥ ꯑꯣꯏꯅꯤꯡꯉꯝꯃꯤꯗꯨꯅꯤ꯫ ꯑꯦꯔꯣꯟꯅ ꯃꯍꯥꯚꯥꯔꯠ꯫ ꯕꯣꯔꯤꯁꯅ ꯑꯣ ꯍꯣꯏ ꯑꯗꯨꯗꯨ꯫ ꯁꯣꯝꯗꯅ ꯐꯤꯔꯦꯞꯄꯁꯨ ꯃꯌꯥꯝꯒ ꯄꯨꯟꯕ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯀꯦꯕꯤꯟꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯃꯥ ꯁꯔꯥꯡꯅꯗꯅ ꯂꯩꯔꯤ ꯃꯁꯥꯗꯣ꯫ ꯄꯨꯡ 12 ꯇꯥꯔꯛꯂꯕꯅꯤꯅ ꯉꯥꯛꯁꯨ ꯎꯏꯅꯤꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯇꯥꯝꯅꯥꯒ ꯃꯇꯦꯛ ꯑꯃ ꯀꯣꯏꯕ ꯆꯠꯂꯒ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯂꯝꯃꯤ꯫ ꯇꯥꯝꯅꯥꯅ ꯄꯦꯅꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯔꯣꯜ ꯈꯔꯁꯨ ꯇꯝꯅꯤꯡꯂꯛꯂꯤ꯫ ꯑꯗꯨꯅ ꯇꯦꯛꯁ ꯊꯥꯏ꯫ ꯕꯦꯐ ꯍꯜꯂꯛꯅꯕ ꯇꯦꯛꯁꯅꯤꯅ ꯁꯠ ꯍꯜꯂꯛꯏ꯫ ꯂꯀꯨꯕꯣꯛꯂꯥ ꯍꯌꯦꯡ ꯄꯨꯡ 2 ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯃꯨ, ꯄꯤꯛ ꯑꯞ ꯂꯥꯛꯀꯦ꯫ ꯍꯌꯦꯡ ꯑꯩ ꯊꯕꯛ ꯆꯠꯀꯅꯤ꯫ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯁꯨ ꯆꯠꯀꯅꯤ꯫ ꯑꯩꯒꯤ ꯑꯣꯐ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯇꯝꯃꯁꯨ ꯌꯥꯕꯁꯤꯗ꯫ ꯁꯦꯂꯪꯕꯥ ꯅꯪ ꯃꯤ ꯂꯛꯅꯕ ꯌꯥꯝ ꯍꯩ꯫ ꯍꯌꯦꯡ ꯃꯥꯃꯣꯒ ꯉꯟꯇꯥꯅ ꯍꯜꯂꯛꯑꯗꯤ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯊꯥꯔꯛꯑꯣ꯫ ꯍꯜꯂꯛꯄꯤꯕ ꯅꯠꯇꯦ, ꯁꯤꯟ ꯇꯧꯈꯤꯕꯗꯨꯗ ꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯎꯏꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯃꯗꯤ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤꯅ ꯀꯔꯝꯅ ꯍꯨꯔꯥꯟꯕ ꯐꯥꯁꯤꯒꯦ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯛꯂꯤ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯂꯥꯡꯊꯦꯡꯅꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯔꯥꯏꯕ ꯂꯥꯟꯖꯥꯎ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯩ ꯁꯤꯡꯗꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯕꯤꯀꯤꯒ ꯀꯣꯀꯤꯂꯥꯒ ꯄꯨꯟꯅ ꯎꯅꯔꯝꯃꯤ꯫ ꯀꯣꯀꯤꯂꯥꯒꯤ ꯌꯨꯝꯗꯅꯤ꯫ ꯕꯤꯀꯤꯅ ꯈꯪꯂꯛꯄ ꯂꯤꯈꯨꯟ ꯈꯔꯗꯨ ꯀꯣꯀꯤꯂꯥꯗ ꯇꯝꯂꯝꯃꯤ꯫ ꯀꯣꯀꯤꯂꯥ ꯇꯝꯃꯛꯄ ꯈꯨꯗꯤꯡꯃꯛꯇ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯄꯥꯕꯨꯡ ꯁꯣꯏꯗꯅ ꯑꯩꯅ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯗꯣ ꯄꯥꯕꯨꯡꯗ ꯁꯤꯟꯅꯒꯦ꯫ ꯀꯣꯀꯤꯂꯥ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯏ꯫ ꯍꯥꯏ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯑꯋꯥꯐꯝ ꯑꯃꯗꯗꯤ ꯆꯪꯉꯨꯁꯨ ꯍꯥꯏꯗꯅ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯅꯤꯡꯗꯦꯅꯦ꯫ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯆꯗ꯭ꯔꯃꯛꯁꯨ ꯏꯆꯥꯅꯤ ꯈꯜꯂꯤꯕꯅꯤ꯫
ꯃꯇꯝꯗꯨꯗ ꯕꯣꯠꯀꯤ ꯂꯥꯟꯖꯥꯎꯗ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯅ ꯑꯩꯒꯤ ꯏꯃꯥ ꯅꯨꯄꯥꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ. ꯑꯩ ꯀꯥꯎꯗ꯭ꯔꯤꯅꯦ. ꯃꯇꯝꯗꯨ ꯅꯪꯅ ꯀ꯭ꯂꯥꯁ 9 ꯀꯥꯕꯒꯨꯝꯗꯅꯤ. ꯅꯪꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯒ ꯀꯞꯄ ꯎꯕꯗ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯈꯪꯕ꯭ꯔꯥ? ꯆꯨꯝꯁꯨ ꯆꯨꯝꯃꯤ. ꯕꯤꯀꯤꯅ ꯄꯥꯕꯨꯡ ꯀꯧꯗꯨꯅ ꯀꯞꯄꯗ ꯀꯣꯀꯤꯂꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤ. ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ ꯍꯤꯡꯍꯟꯅꯤꯡꯈꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯨꯗꯦ. ꯃꯅꯤ ꯈꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯔꯥꯎꯔꯤꯕꯅꯤ. ꯀꯣꯀꯤꯂꯥꯅ ꯅꯪꯒꯤꯁꯨ ꯄꯥꯕꯨꯡꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯦ ꯈꯜꯂꯤ. ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯊꯤꯍꯜꯂꯒ ꯄꯥꯕꯨꯡꯅ ꯆꯥꯎꯅ ꯍꯣꯡꯗꯧꯔꯤꯕꯅꯤ. ꯅꯪꯅ ꯅꯦ ꯇꯥꯅ ꯂꯩꯖꯈꯤꯕꯗꯨꯅꯤ ꯏꯄꯥꯅ ꯄꯥꯝꯃꯤꯕꯁꯦ. ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯅꯪ ꯑꯩ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ. ꯑꯩꯒꯤ ꯏꯆꯜ ꯅꯨꯄꯤꯗꯨꯅ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯁꯥ ꯈꯛꯇꯗ ꯂꯣꯏꯅ ꯁꯤꯟꯅꯊꯣꯛꯑꯝꯕ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯝꯗꯦ. ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯃꯥꯅ ꯈꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩ, ꯑꯩꯗꯤ ꯃꯤꯔꯣꯜ ꯇꯥꯗꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯂꯟ ꯊꯨꯝ ꯃꯆꯦꯠꯅ ꯄꯥꯎ ꯁꯤꯟꯅꯔꯝꯕ ꯅꯠꯇꯦ. ꯁꯤꯗꯗꯤ ꯑꯩꯁꯨ ꯃꯨꯜꯂꯒ ꯑꯣꯏꯔꯁꯨ ꯂꯧꯅꯤ ꯍꯥꯏꯗꯅ ꯈꯟꯕ ꯇꯥꯕꯅꯤ. ꯑꯩꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯠꯍꯟꯗ꯭ꯔꯕꯅꯤ. ꯈ꯭ꯋꯥꯏ ꯐꯠꯇꯕꯗꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯤ. ꯃꯈꯣꯏꯅ ꯑꯩꯁꯦ ꯐꯠꯍꯜꯂꯝꯗ꯭ꯔꯕꯅꯤ. ꯕꯤꯀꯤ ꯈꯨꯝꯃꯨꯗꯦ, ꯇꯥꯁꯤꯟꯕ ꯈꯛꯇꯅꯤ. ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯍꯟꯗꯕ ミꯁꯛ ꯑꯣꯏꯕꯅ ꯂꯤꯛꯅ ꯋꯥ ꯉꯥꯡꯖꯕꯅꯤ. ꯀꯣꯀꯤꯂꯥꯅ ꯃꯥꯒꯤ ꯀꯨꯟꯖꯣ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯦꯟꯅꯧ. ꯑꯗꯨꯒ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯅꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯄꯥꯝꯃꯤꯕꯁꯦ. ꯄꯥꯕꯨꯡꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯅꯤ. ꯑꯩꯁꯨ ꯄꯥꯕꯨꯡꯅ ꯄꯦꯟꯖꯕ ꯃꯁꯛ ꯊꯣꯛꯄ ꯊꯕꯛ ꯑꯃꯈꯛꯇꯤ ꯇꯧꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯐꯤꯔꯦꯞꯅꯤ. ꯐꯔꯦ. ꯐꯔꯦꯗꯪ ꯍꯥꯏꯔꯛꯄꯗ ꯕꯤꯀꯤꯁꯨ ꯍꯟꯅꯕ ꯍꯧꯒꯠꯂꯛꯂꯦ. ꯃꯇꯧꯗ ꯀꯣꯀꯤꯂꯥꯁꯨ ꯄꯦꯟꯖꯩ ꯅꯣꯛꯂꯛꯏ. ꯍꯥꯏ, ꯐꯔꯦ ꯍꯥꯏꯕꯗꯤ ꯅꯪ ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯉꯥꯏꯍꯥꯛ ꯐꯝꯀꯣ, ꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯈꯤꯁꯤ. ꯑꯩꯁꯨ ꯏꯇꯣꯝꯇꯅꯤꯅ ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯏ. ꯅꯪ ꯂꯥꯛꯑꯒ ꯈꯔ ꯅꯨꯡꯉꯥꯏ. ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯀꯤꯂꯥ ꯆꯥꯛꯈꯨꯝ ꯆꯪꯈꯤ. ꯕꯤꯀꯤꯁꯨ ꯃꯄꯥꯕꯨꯡꯁꯦ ꯏꯀꯣꯏ ꯀꯣꯏꯖꯕꯅꯤ. ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯗꯨ ꯐꯅꯌꯥꯝ ꯊꯦꯡꯂꯐꯥꯎ ꯀꯣꯀꯤꯂꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯑꯍꯤꯡꯗꯤ ꯂꯦꯛꯂꯝꯗꯦ. ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯟꯈꯤ. ꯑꯌꯨꯛꯅꯤ. ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯀꯣꯔꯧ ꯃꯍꯥꯛꯁꯨ ꯑꯅꯧꯕ ꯁꯤꯟꯊꯥ ꯑꯃꯒꯤ ꯑꯁꯥ ꯊꯝꯗꯨꯅ ꯊꯣꯔꯛꯏ. ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯃꯥꯕꯨ ꯅꯤꯡꯖꯩ ꯈꯨꯔꯨꯝꯖꯩ. ꯉꯁꯤ ꯅꯣꯡꯃꯒꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯆꯒꯦ ꯅꯤꯖꯩ. ꯇꯥꯝꯅꯥꯁꯨ ꯃꯉꯥꯡ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯩ. ꯀꯨꯟꯖꯣꯒ ꯍꯦꯛ ꯂꯩꯃꯤꯟꯅꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯦ ꯅꯨꯄꯤ ꯄꯤꯗꯥ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ. ꯇꯥꯛꯄ ꯍꯩꯕ ꯀꯨꯟꯖꯣꯅ ꯃꯈꯜ ꯃꯈꯜ ꯀꯌా ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ. ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯤ ꯀꯌꯥ ꯍꯩꯕ ꯑꯣꯏꯔꯝꯗꯦ. ꯑꯗꯨꯅ ꯀꯨꯟꯖꯣꯅ ꯑꯣꯏꯅ ꯍꯣꯠꯅꯔꯝꯃꯤ. ꯆꯥꯛ ꯊꯣꯡꯕꯗꯣ ꯃꯥꯁꯨ ꯍꯩꯅꯕ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ. ꯃꯥꯃꯣ, ꯉꯁꯤ ꯃꯥꯃꯣꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯗꯥꯏꯗꯅꯣ? ꯀꯨꯟꯖꯣꯁꯨ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯣ ꯏꯌꯥꯟꯗꯨꯗ ꯁꯨꯖꯤꯜꯂꯤ. ꯃꯈꯨꯝ ꯀꯨꯞꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯊꯣꯛꯂꯛꯇꯨꯅ ꯇꯦꯕꯜꯗꯨꯒꯤ ꯆꯤꯌꯔ ꯑꯃꯗ ꯐꯝꯃꯤ. ꯑꯁꯣꯝ ꯁꯦꯛꯃꯥꯏꯔꯣꯝꯗꯅꯤꯗ, ꯌꯥꯝꯅ ꯂꯥꯞꯈ꯭ꯔ ꯄꯣꯠꯅꯤ. ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯕ ꯌꯥꯏ. ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ. ꯅꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯗꯨꯀꯥꯟꯗ ꯂꯩꯔꯝꯃꯨ. ꯑꯩ ꯍꯜꯂꯛꯑꯒꯅꯦ ꯑꯗꯨꯝ ꯆꯪꯉꯛꯀꯦ. ꯑꯗꯣ ꯀꯩꯗꯧꯕꯅꯣꯕ ꯃꯥꯃꯣꯟ ꯆꯠꯇꯣꯏꯁꯦ? ꯐꯥ ꯃꯆꯥ ꯑꯃꯠꯇ ꯂꯧꯒꯦꯅ ꯍꯥꯏꯅꯕꯅꯤ. ꯃꯐꯝꯗ ꯅꯥꯗꯩ ꯆꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯕꯅꯤꯗ. ꯃꯥꯃꯣꯕꯨ ꯍꯧꯖꯤꯛ ꯐꯥꯝ ꯁꯦꯟꯅꯕꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯅꯨꯊꯪꯗꯨꯗ? ꯍꯌꯦꯡ ꯅꯣꯏꯒꯤ ꯑꯣꯏꯖꯍꯧꯅꯕꯅꯤꯗ. ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯐꯝ ꯌꯦꯡꯕ ꯌꯥꯎ ꯇꯥꯔꯦ. ꯃꯥꯃꯣꯇꯪ ꯆꯠꯄ ꯌꯥꯔꯔꯣꯏ. ꯀꯨꯟꯖꯣꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯝꯗꯦ. ꯍꯣꯏ, ꯄꯨꯂꯞ ꯍꯦꯛ ꯆꯠꯄ ꯍꯥꯏꯗꯨꯅꯤ. ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯒꯦꯠ ꯁꯣ ꯂꯣꯜꯂꯝꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯝꯃꯤ. ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯄꯨꯔꯝꯃꯤ. ꯂꯝꯁꯥꯡꯅꯤꯅ ꯃꯈꯣꯏ ꯑꯅꯤꯈꯛ ꯆꯠꯄꯗꯣ ꯀꯨꯟꯖꯣ ꯋꯥꯈꯜ ꯂꯨꯝꯖꯗꯦ. ꯀꯨꯟꯖꯣꯅ ꯈꯜꯂꯤꯕꯗꯨꯁꯨ ꯆꯨꯝꯃꯤ. ꯁꯣꯝꯗꯁꯨ ꯂꯣꯟꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯕ ꯃꯤ ꯊꯥꯗꯣꯔꯛꯂꯕꯅꯤ. ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯃꯤ ꯏꯟꯅꯔꯛꯏ. ꯑꯗꯨ ꯀꯨꯟꯖꯣꯗꯤ ꯈꯪꯖꯔꯝꯗꯦ. ꯇꯥꯝꯅꯥꯅ ꯃꯃꯥꯡꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨꯗ ꯎꯔꯦ. ꯑꯍꯥꯟꯕꯗꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ. ꯃꯈꯣꯏꯅ ꯆꯠꯄ ꯃꯥꯏꯀꯩꯔꯣꯝꯗ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ. ꯀꯨꯟꯖꯣꯗ ꯍꯥꯏꯁꯤꯔ ꯈꯜꯂꯤ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ. ꯂꯝꯍꯥꯡ ꯃꯇꯦꯛ ꯐꯥꯎꯔꯛꯄꯗꯣ ꯃꯃꯥꯡꯗꯕꯨ ꯊꯠꯆꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯆꯠꯈꯤꯕꯒꯤ ꯖꯔꯅꯤꯗꯨꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ. ꯍꯟꯈꯤꯕꯗꯗꯤ ꯊꯣꯛꯂꯕ ꯑꯃ ꯇꯧꯔꯛꯂꯅꯤ ꯍꯥꯏꯕꯁꯦ ꯇꯥꯝꯅꯥꯒꯤ ꯆꯤꯡꯅꯕꯅꯤ. ꯐꯥꯝ ꯃꯐꯝꯗꯨꯗ ꯃꯄꯨꯗꯨꯅ ꯐꯥꯝ ꯌꯦꯡꯕ ꯆꯠꯄꯗꯣ ꯃꯥ ꯌꯥꯎꯔꯝꯗꯦ. ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯊꯔꯒ ꯂꯩꯍꯧꯔꯝꯃꯤ. ꯀꯔꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯁꯤꯒꯦ, ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯒ ꯂꯩꯈꯤ. ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯨꯡꯗ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ. ꯀꯨꯟꯖꯣ ꯍꯩꯅ ꯆꯠꯈꯤꯕꯔꯣꯝꯗ ꯀꯧꯗꯨꯅ ꯇꯥꯅꯔꯛꯏ. ꯃꯥꯃꯣ! ꯀꯨꯟꯖꯣꯁꯨ ꯂꯩꯊꯣꯔꯛꯂꯒ, ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯑꯩ ꯗꯨꯀꯥꯟꯗꯩ ꯐꯣꯟ ꯇꯧꯔꯛꯏ. ꯍꯧꯖꯤꯛ ꯑꯝꯇ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ. ꯃꯥꯃꯣ ꯁꯤꯗ ꯉꯥꯛ ꯂꯩꯔꯝꯃꯨ. ꯑꯩ ꯗ꯭ꯔꯥꯏꯚꯔꯒ ꯆꯠꯂꯨꯈꯤꯒꯦ. ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ.
ꯐꯥꯝ ꯃꯄꯨꯗꯨꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ꯫ ꯌꯥꯏ ꯌꯥꯏ, ꯁꯤꯗ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ, ꯐꯔꯦ ꯐꯅꯗꯨꯝ ꯐꯝꯃꯤꯟꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯂꯤꯅꯁꯤ꯫ ꯍꯥꯟꯅꯗꯩ ꯃꯁꯛꯁꯨ ꯈꯪꯅꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯈꯪꯉꯤ꯫ ꯀꯨꯟꯖꯣꯗꯤ ꯉꯛꯇꯨꯅ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯊꯣꯔꯛꯏ, ꯊꯧꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯀꯩꯒꯨꯝꯕ ꯃꯥꯅ ꯒꯥꯔꯤ ꯊꯧꯕꯁꯦ ꯍꯩꯔꯝꯂꯕꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯁꯨ ꯊꯅꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏꯁꯤꯃꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯐꯠꯇꯕ ꯊꯧꯗꯣꯛ ꯁꯔꯨꯛ ꯗꯁꯥꯁꯤ ꯃꯈꯣꯏ ꯑꯅꯤꯗ ꯇꯥꯕꯅ ꯐꯔꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯜꯂꯛꯄꯅꯤ꯫ ꯀꯥꯂꯦꯟ ꯃꯇꯝꯅꯤꯅ ꯄꯨꯡ ꯑꯃ ꯈꯤꯇꯪ ꯍꯦꯜꯂꯛꯄꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗ ꯉꯥꯏꯔꯤꯕꯒꯨꯝ ꯅꯨꯡꯁꯥ ꯍꯥꯏꯒꯠꯇꯅ ꯁꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤꯅꯤꯅ ꯎ ꯋꯥ ꯅꯥꯀꯟ ꯅꯥꯀꯟ ꯍꯧꯕꯅ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤꯗ ꯎꯔꯨꯝ ꯂꯥꯡꯏ꯫ ꯏꯅꯔꯛꯄ ꯎꯔꯝꯗꯦ ꯒꯥꯔꯤꯗꯣ꯫ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯟꯖꯣꯅ ꯂꯩꯍꯧꯕꯗꯣ ꯈꯪꯂꯕ꯭ꯔꯥ, ꯑꯗꯨꯅ ꯁꯪꯗꯨꯅ ꯂꯩꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯆꯤꯡꯅꯔꯛꯏ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯃꯐꯝ ꯌꯧꯔꯛꯄꯗꯅꯤ ꯁꯥꯏꯠꯇ ꯑꯃꯗꯒꯤ ꯊꯧꯗꯣꯔꯛꯄ ꯗꯤꯌꯥꯏ ꯇꯥꯇꯥ ꯑꯃꯅ ꯐꯩꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯣ꯫ ꯂꯥꯎꯕ ꯐꯣꯛꯅ ꯉꯧꯗꯦ ꯗ꯭ꯔꯥꯏꯚꯔꯗꯨ ꯃꯃꯥꯡꯒꯤ ꯒ꯭ꯂꯥꯁꯇꯨꯗꯒꯤ ꯄꯥꯏꯊꯣꯛꯂꯒ ꯇꯥꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯃꯅꯤꯡ ꯇꯣꯡꯕꯗꯣ ꯃꯃꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇꯨꯗ ꯈꯪꯉꯤ ꯌꯩꯁꯤꯟꯈꯤ꯫ ꯑꯉꯛꯄ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯠꯅ ꯎꯕꯗ ꯇꯨ ꯆꯨꯡꯈꯤ꯫ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯊꯣꯝꯗꯠꯈꯤꯕꯅꯤ ꯒꯥꯔꯤꯗꯨꯅ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯑꯦꯝꯕꯨꯂꯦꯟꯁ ꯃꯈꯣꯟꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯅ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ꯫ ꯃꯍꯤ ꯃꯍꯤ ꯆꯦꯟꯅꯩ꯫ ꯏꯁꯣꯟ ꯁꯣꯟꯕ ꯀꯨꯟꯖꯣ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯗꯣꯛꯇꯔ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯆꯤꯟ ꯂꯦꯡꯗ ꯀꯞꯆꯩ, ꯇꯧꯐꯝ ꯈꯪꯗꯕ ꯃꯈꯨꯠꯇꯣ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯟꯖꯩ꯫ ꯇꯤꯟꯅꯕ ꯃꯔꯨꯞꯇꯨꯅ ꯃꯇꯥꯎꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯊꯦꯝꯖꯤꯟꯅꯕ ꯂꯥꯛꯅꯩ꯫ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯃꯄꯥꯎ ꯇꯝꯅꯕ ꯗꯣꯛꯇꯔꯗꯨꯁꯨ ꯊꯣꯔꯛꯂꯦ꯫ ꯉꯥꯏꯉꯝꯗꯦ ꯃꯈꯣꯏꯅ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ꯫ ꯗꯣꯛꯇꯔ, ꯑꯩꯒꯤ ꯑꯉꯥꯡꯗꯨꯕꯨ? ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ, ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗꯦ, ꯇꯝꯕ ꯉꯝꯗꯦ ꯉꯥꯛ ꯂꯩꯔꯒ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯔꯛꯄ꯫ ꯖꯣꯏꯅ ꯐꯖꯅ ꯑꯃꯨꯛꯇꯪ ꯍꯣꯠꯅꯕꯤꯌꯨ ꯗꯣꯛꯇꯔ, ꯏꯠꯁ ꯃꯥꯏ ꯗ꯭ꯌꯨꯇꯤ ꯁꯔ꯫ ꯀꯨꯟꯖꯣꯅ ꯗ꯭ꯔꯥꯏꯚꯔꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯕ? ꯗꯣꯛꯇꯔ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯤ꯫ ꯗꯣꯛꯇꯔꯗꯨꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯄꯤꯔꯛꯀꯗꯕ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯈꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯅꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯏ꯫ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯈꯔ ꯍꯦꯟꯅ ꯁꯣꯛꯈꯤꯕꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯋꯤ ꯑꯥꯔ ꯚꯦꯔꯤ ꯁꯣꯔꯤ ꯐꯣꯔ ꯗꯦꯠ꯫ ꯀꯨꯟꯖꯣ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯖꯣꯏꯗꯤ ꯄꯥꯈꯠꯂꯕꯁꯨ ꯀꯌꯥ ꯌꯧꯔꯨꯗꯦ, ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯕ ꯈꯛ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯀꯨꯟꯖꯣꯗꯤ ꯃꯁꯥꯗꯨ ꯇꯨꯒꯦ ꯇꯧꯔꯛꯏ꯫ ꯖꯣꯏꯅ ꯉꯥꯛꯄꯤꯔꯛꯏ꯫ ꯑꯁ ꯏꯇꯥꯎ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ, ꯑꯃꯨꯛꯇ ꯇꯞꯊꯈꯣꯁꯦ꯫ ꯉꯥꯛꯄꯣꯏ ꯁꯝꯕꯣꯏ ꯇꯧꯗꯨꯅ ꯐꯝꯐꯝ ꯊꯥꯔꯤꯗꯨꯗ ꯐꯝꯃꯤꯟꯅꯩ꯫ ꯀꯨꯟꯖꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯛ ꯈꯛꯇꯪ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯇꯥꯎ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤꯕꯣ? ꯏꯇꯥꯎ, ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯀꯤꯅꯤꯁꯦ꯫ ꯏꯇꯥꯎꯅ ꯊꯣꯛꯍꯟꯒꯦ ꯌꯥꯎꯅ ꯊꯣꯛꯍꯟꯈꯤꯕꯁꯨ ꯅꯠꯇꯦꯗꯅ꯫ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤꯅꯦ꯫ ꯉꯁꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯧꯔꯛꯂꯦ꯫ ꯄꯥꯎ ꯇꯥꯅꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯂꯦꯛꯊꯈ꯭ꯔꯕꯅꯤ꯫ ꯀꯞꯅꯕ ꯃꯌꯥꯝ ꯎꯔꯒ ꯍꯦꯟꯅ ꯆꯩꯅ ꯍꯥꯞꯄꯤ ꯑꯍꯜ ꯑꯅꯤꯗꯨꯁꯨ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯌꯨꯝꯗ ꯄꯨꯊꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯦꯝꯕꯨꯂꯦꯟꯁꯀ ꯇꯧꯔꯒ ꯄꯨꯊꯍꯟꯈ꯭ꯔꯦ꯫ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯇꯥꯝꯅꯥꯒ ꯎꯅꯕ ꯀꯥꯎꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯊꯈ꯭ꯔꯕ ꯇꯨꯡ ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯆꯪꯂꯛꯏ꯫ ꯇꯞꯂꯤ ꯇꯞꯂꯤ ꯋꯥꯠꯇ ꯆꯪꯉꯛꯏ꯫ ꯋꯥꯈꯜ ꯂꯥꯛꯑꯝꯗ꯭ꯔꯤ ꯀꯥꯞꯈꯤꯕ ꯍꯤꯗꯥꯛꯇꯨꯅꯔ꯫ ꯏꯁꯤ ꯁꯤꯅ ꯇꯨꯝꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯕꯦꯠꯇꯨꯗ꯫ ꯇꯥꯝꯅꯥ ꯎꯔꯒ ꯀꯨꯟꯖꯣ ꯍꯦꯟꯅ ꯀꯞꯅꯤꯡꯉꯩ꯫ ꯃꯇꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯂꯥꯏꯔꯕ, ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯗꯕ, ꯆꯔꯥ ꯅꯥꯝꯃꯈꯛ ꯆꯥꯔꯒ ꯍꯤꯡꯕ ꯄꯨꯟꯁꯤꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯨꯟꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯄꯣꯛꯂꯝꯃꯤꯕꯁꯦ ꯀꯔꯤ ꯄꯥꯞꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯏꯆꯜ ꯑꯗꯨꯁꯨ ꯃꯤꯉꯣꯟꯗ ꯀꯥꯏꯕꯗꯤ ꯌꯥꯝꯅ ꯀꯥꯏꯖꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯡꯗꯝꯕ ꯃꯥꯅ ꯃꯃꯥ ꯃꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯇꯝꯕꯤꯔꯝꯃꯤꯕꯁꯤꯕꯣ? ꯖꯣꯏꯅ ꯃꯇꯥꯎꯕ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯆꯩꯔꯛꯇꯨꯗ ꯐꯤꯔꯦꯞꯄꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯖꯜꯗ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯄꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯜ ꯈꯤꯇꯪꯁꯨ ꯊꯣꯛꯍꯜꯂꯒ ꯆꯪꯉꯛꯏ꯫ ꯀꯨꯟꯖꯣꯁꯨ ꯃꯄꯤ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯛꯄꯗ ꯖꯣꯏꯅ ꯄꯨꯂꯤꯁꯇ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯀꯔꯤ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ? ꯒꯥꯔꯤꯗꯨꯗꯤ ꯐꯥꯔꯦ ꯍꯥꯏꯌꯦ, ꯃꯣꯏꯗꯤ ꯑꯗꯨꯝ ꯊꯣꯡꯉꯝꯃꯒ ꯆꯦꯟꯈ꯭ꯔꯕ ꯑꯣꯏꯕꯖꯥꯠꯅꯤ ꯄꯥꯕꯨꯡ꯫ ꯑꯗꯨꯗ ꯃꯃꯥꯡꯗ ꯅꯞꯄ ꯅꯝꯕꯔ ꯄ꯭ꯂꯦꯠꯇꯣ ꯃꯐꯝꯗꯨꯗ ꯇꯥꯍꯧꯕꯗꯒꯤ ꯒꯥꯔꯤꯗꯤ ꯐꯥꯔꯦ꯫ ꯒꯥꯔꯤ ꯃꯄꯨ ꯀꯧꯈꯠꯄꯗ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤꯁꯦ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯉꯥꯛ ꯂꯩꯒꯗꯕꯗꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯕ, ꯑꯗꯨꯅ ꯀꯣꯟꯅ ꯆꯠꯂꯒꯦꯅ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯄꯥꯕꯨꯡꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯄꯨꯊꯣꯛꯎꯈꯤꯒꯦ꯫ ꯅꯪ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ꯫ ꯗꯣꯛꯇꯔ ꯅꯔꯁꯅ ꯀꯩꯀꯩ ꯍꯥꯏꯔꯛꯄꯁꯨ ꯌꯥꯔꯤ, ꯂꯣꯏꯅ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ꯫
ꯑꯗꯨꯒ ꯑꯃꯅ ꯏꯕꯨꯡꯉꯣ ꯑꯅꯥꯕꯁꯤꯅ ꯍꯦꯛ ꯐꯖꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯑꯁꯣꯝꯗ ꯅꯪꯒꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯍꯟꯁꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯑꯁꯣꯝꯗꯗꯤ ꯃꯦꯟꯇꯦꯜ ꯉꯥꯛꯇꯅꯤꯅ ꯐꯤꯔꯦꯞꯄꯅ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯂꯝꯗꯦ ꯌꯥꯅꯤ ꯌꯥꯅꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯄꯨꯔꯁꯤ ꯐꯔꯦ ꯅꯪ ꯉꯥꯛ ꯂꯩꯔꯝꯃꯨ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯍꯜ ꯑꯅꯤꯗꯨꯅ ꯋꯥꯔꯗꯇꯒꯤ ꯊꯣꯛꯈꯤꯕꯗꯣ ꯃꯉꯛꯇꯨꯅ ꯂꯩꯔꯒ ꯃꯥꯁꯨ ꯌꯦꯡꯂꯨꯏ ꯑꯗꯩ ꯑꯃꯨꯛ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ ꯃꯤꯠꯌꯦꯡ ꯑꯗꯣ ꯇꯥꯝꯅꯥꯗ ꯊꯝꯂꯛꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯁꯣꯔ ꯈꯤꯇꯪ ꯃꯈꯣꯜ ꯊꯣꯛꯅ ꯍꯣꯜꯂꯤ ꯑꯁꯤꯕꯒꯨꯝ ꯕꯦꯠꯇꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯃꯁꯥꯗꯣ ꯃꯤꯄꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯤꯇꯪ ꯅꯤꯛꯈꯤ ꯈꯣꯟꯖꯦꯜ ꯏꯅꯤꯛ ꯅꯤꯛꯈꯤꯗꯨꯅ ꯅꯥꯕ ꯐꯔꯣ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯇꯟꯕꯩꯕꯨ ꯁꯨꯃꯥꯏ ꯀꯅꯥ ꯇꯨꯝꯅꯒꯦ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯄꯥꯟꯗꯕꯒꯨꯝ ꯆꯩꯕ ꯉꯥꯡꯕꯗꯤ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯃꯤ ꯑꯣꯠꯄꯅ ꯅꯪꯅ ꯍꯦꯜꯂꯤ ꯅꯪꯗꯤ ꯁꯨꯃꯥꯏ ꯂꯩꯕ ꯄꯛꯆꯗꯦ ꯄ꯭ꯂꯤꯖ ꯒꯦꯠ ꯋꯦꯜ ꯁꯨꯜ ꯇꯥꯝꯅ ꯑꯩ ꯅꯪꯒꯤ ꯏꯁꯧꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯅꯪꯅ ꯇꯧꯕ ꯏꯁꯧꯗꯣ ꯑꯩ ꯇꯥꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩꯅ ꯄꯥꯈꯠꯄꯁꯦ ꯎꯔꯗꯤ ꯀꯨꯏꯅ ꯇꯨꯝꯈꯤꯅꯨ